Pemabati ki machanpa mapande Star Korea da achuba thabak matori. Adugi machanpa gi luhume wakhal sumak sop somai khanna dale. Sunda makti kari khangi machanpa na Korea da gi nupi ma chinjhala kani aina. Ima maki mami Samsung koi. Kari mi gi mami ro mobile gi mami ro sibu. Hoine Samsung koi ni. Samsung se ngasi digi nangi mauni. Korea gi nupi se nangi maturo. Nangi nupi sidi mitai lon ba khangamoy. Nupi ate le jadarbo nang tori se. Ima mak miti lon khangi ni. Ngang badi haite. Do nang na haiba wasing do loina bhap tani da. Tomba na mai matuda ingit tonga takpire mama khuram waina. Tomba gi mama na su khurame. Samsung na su angkam khurame. Tomba gi mama na muk khurame. Adugi Samsung na muk khurame. Tomba gi mama di kok pai ne hai ne kaino tori si boina. Harine kare khuram doino. Khwanga nare masi nupi se khuram bada. Matangi numittadi Pramabati na moibane gi chak hinjang thongbire. Samsung di mitai gi chak hinjang se pola chabani na hainadra jani. Aduna mak tomba da ingit toraga haire. Phalang na challi chumse chagi aina. Hoi dear. Ai ima da haige. Nangi tamakta heng thongbiu haina ko. Ngasi di irombaga ngari ga charo da. Kari thongu haino ni. Samsung kari chage haino. Ima nangi mause phalang dagi chumse chage haini. Moi sonda chumse yamna hauna chane ima. Kari haino ni. Chumbu chana brani. Akhoi yumda aduguma po chaja roi. Noi chaninga ga mapan thong chao cho. Nangi nantu se atai kari chagi ni. Ima atai digi shunate da. Ma khara chaba thakba yamna pamjai adu tani. Matangi numittadi kulakta wawa naunare. Pramabati gi machanupana Korea gi nupi pusale aina. Adugai di moi meyam se pullaga Pramabati gi mause ging thokpa oina chatnare. Ichi pa omatai ni. Tombana Korea gi nupi chinjale tai ni. Oh no. Hoine tomba gi apamba ni choice ni apamba choice ni. Ai TV da ure Korea gi mi sing se sanga yam chabani. Hui honong rin puchata chai mo se. Karam bajai ai ti khangde da. Akhoi mo di mai to de sanga ga am ta cha de. Mitai nupi ga chap manai. Noi gi Korean heroine do am tam yeng ni ni ko thorong ni. Hoi ko thorok ke. Samsung oh Samsung. Ngatang ayo. Akhoi mo se khare ikai gali ing tapi. Noi unabe ikai da mane. Lakchani. Kidau lagi ni Samsung thorong ni. Nang unaba mi khare la ini. Adu maina Samsung pick khara khonga phurit ama sichalaga mana kong da earphone manam jhalaga isei ta na mapan thokle. Annyeong haseyo. Pramabati nangi mausidi yamna ing tapi ne. Korea sunda sumane phiron setna bro. Yumda ko dai misingduna Samsung gi mo mato pije sajet tu ubada ingak khare. Adu numit ki sandada. Tomba ai wa ma haige. Samsung do akhoi yumda leba yaroi. Ma ki yum Korea da han kro ayu. Siga leba yaroi. Miti lon su khangde. Akhoi ga chak hinjang su manande. Mi mangda phajana ikai nange. Ngasi Adu hairega tomba gi mama do dugai thokre. Adu gai mabane gi wari do Samsung na ta khare. Matangi number 3 Samsung mitai gi phane phajana se chalaga Manipur ki chakhra lon bire. Good morning Ima. Nasi aina chalo limi. How bro jingu? Samsung ne mitai gi phiron se to ubada Pramabati harau bana loe. Ima nang na ngarang engon da haibado Samsung na loina ta khare. Yamna kap khare ngarang makti. Adu na ngarang mana YouTube tagi loina Manipur gi manam da loi khangjan lore. Chak thomba tagi pije sajet tagi loina haijalawani ma Korea haningde khoi ga legani hai. Ima Samsung se nangon da wa ma haigi hai. Ima engona chance ma piu. Ai mau aphaba ma oina ba hunani. Adu ta bada Pramabati na Samsung da nungsi na konjale. Tanja duga Samsung na palanga chum ama ure. Phana su chaninga su mit usalaga khangi.